khoi mu say what po khoi mu say what po khoi mu Itai ma police ka oiba swai-dagi khoimudo khangbibra Khange mai nupi dukan phamba angang nupi msam ga leibudu natro Au Ado itai ma angang du di kyam chawrage Chawreda school ga karabani 다다 우답 그이래다 그이 타박이야 아이 바라다 레버 미싱도 폼 엄청 삐도 야들해 폼도 남미버니네 우직시부 다다 놈미 탐비리고 탐미붕어 미 파타바 야암나 야우리네 아두나네 폼 마시드네 마코이 마밍 마타싱어도 이래가 탐하고다바 야들이네 다다 아이주 코피 엄따 럭셔오게봐 아이주 미 khara 탐저리에나 나오게 폼도 시즌 나오보나 아이주 khara 사파거든 말리 다다 이붕어 카라세 친다바 야로 마탐시 야암나 파트리네 다다 마탐주 파트레 미주 파트레네 바라 탐바가시 다다 아라이바 나테 얌 루그자니 단사드리네 다다 제일 장도리미 제일 여우도리미 다다 야 아두 이붕어 그이 타박이 아이코이기 클럽기ꯊꯧꯗꯣꯛ 토이에 다다 아두기 레액션 남게나 두칸시다 락셔리미니 다다 이붕어들이 쌉싸리 아두디 아이수 시다 남버니 낭나 와이 왔다 합선닝바 럭톡닝바도 엉때영어모 아이디 항시 로이니 해버니 낭나 바나바도 시에시행하가네 카라 션도 sen진도로모 파니 다다 아이 영제라마게 코이니 빠옹땅 파우나시 아두디 파레 아이에 무 요러게 아두디 다다 아이 emu 장제로기게 아두디 emu 한비라마 다다 시발 실로세 정화 왔죠? aduna konanab silo kaino tolop su phangdri imanabde purakpane Kaino hosipu tolo phangde haisibo sarkar se laite si ngaktani a delhi de piradina sasat pirakadaba sibokta nangna haiman mudagi imanabde purini Hamen bagaina Nangna pini habe natro yarise dialogue to science stories romance ka loi chai reba yumna na mo kok sak pane nangdu nar kha phagani ni lai aduga Haijaro 정화 감ta hairoi Adugane Tamona mateng khaka pangpir kansitane exam thadogane sarkargi thaba ama tawgene khale nangna thabuk tawba haibse aigi ju saruk yawrimnina natro Adu tamo selfie dradi thabak tawbudi oiroine madu matamdu yoro khanarash aigi su miyam lai keno ne ngai khoni be noi mana phami bu dukan du kayam ko sitke Khangde sum hingna bo honari ba duni maduna oibe abana tida madu su tawdiya da thabuk ni ni free de lai de saruk pudi sel kharga tanjali du kanadro as yari se nahan gi hotel u saslo Tamo sinane adu hotel da haile yari se lau ke droge saslo over As Itaw noi le ba le du di chen ge am pai gra ma le ne kai di pai bno da Nate kar ga le ma le mai nu pa du na tho jakhi ne hai mi gi thorpo ngane hoi ne ai na khali ne nupi du su mi gi nupi ma le ba kaino mi ni pi bo ma na ka da puri do mau ni mau si di nupa le ba ni ne mi gi ni da na aseng bai nu pi pure thogi brane noi le bak le gi nupa du di ne nupi koi ba da number 1 gi ne mathak to se tu adu du ne mi angang mana hut khraga nangna baton nam tawti di kayino aina somna padat phudaraga na ngai leraga as babung na ne kanam ta tawro na bamon da sol laga lo sengre ne madu eta yabro ne fare se ta jawba akhoi le kai gi ne na mem je loi pulaga ne chale lam sinjarage beginning oi tawra se ba madu mayai yam bajaba plan ne madu
ꯑꯗꯨꯒ ꯑꯗꯨꯗꯗꯤ ꯄꯛꯄꯪ ꯄꯤꯔꯣꯏꯀꯣ ꯑꯗꯨꯗꯤ ꯄꯤꯛꯅꯤꯛꯅꯤꯅꯦꯕꯀꯣ ꯑꯗꯨꯒ ꯅꯥꯎ ꯍꯨꯠꯄ ꯀꯥꯎꯕ ꯑꯗꯨꯃꯥꯏꯅ ꯄꯤꯛꯅꯤꯛꯇ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯑꯩ ꯆꯠꯂꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯀꯥꯎꯕ꯭ꯔ ꯌꯦꯡꯉꯁꯦ ꯇꯥ ꯃꯥꯗꯤ ꯌꯥꯝ ꯀꯥꯎꯒꯟꯕꯅꯦ ꯃꯉꯥꯜꯂꯩꯃ ꯍꯣꯝꯋꯥꯛꯇꯣ ꯇꯧꯕ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤ ꯑꯗꯨ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯔꯁꯤꯀꯣ ꯍꯣꯏ ꯃꯃꯥ ꯑꯁꯨꯛ ꯍꯥꯎꯇꯕ ꯍꯤꯟꯖꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯅꯠꯇꯦ ꯀꯥꯡꯉꯧꯅꯤ ꯈꯪꯗꯦ ꯕꯣꯔꯥꯅꯤ ꯈꯪꯗꯦ ꯈꯔ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯅꯪꯕꯣ ꯀꯥꯡꯒꯧ ꯕꯣꯔꯥꯌꯦ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯗꯨꯀꯥꯟꯕꯨ ꯐꯪꯒꯗ꯭ꯔꯥ ꯑꯉꯥꯡꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤꯅꯦ ꯅꯪꯕꯣ ꯇꯣꯂꯣꯞ ꯐꯪꯉꯦ ꯁꯤꯅ ꯁꯤꯜꯂꯣꯅ ꯄꯤꯁꯜꯂꯛꯄ ꯅꯠꯇꯦ ꯁꯦꯜ ꯈꯖꯤꯛꯇꯪ ꯄꯤꯔꯒ ꯑꯗꯨꯅ ꯁꯤꯟꯕꯗꯤ ꯑꯩꯁꯨ ꯉꯝꯃꯔꯣꯏꯌꯦ ꯄꯨꯝꯅꯃꯛ ꯇꯥꯃꯣꯅ ꯁꯤꯟꯒ ꯁꯤꯟꯕꯤꯔꯣ ꯃꯁꯤꯅ ꯈꯨꯝꯃꯤꯅꯤ ꯃꯁꯦ ꯃꯃꯥ ꯃꯃꯥ ꯄꯄꯥ ꯃꯃꯥ ꯐꯨꯕꯤꯒꯅꯨ ꯀꯩꯅꯣ ꯄꯄꯥ ꯑꯗꯨꯃꯥꯏꯅ ꯇꯧꯏꯗꯨꯕꯨ ꯃꯃꯥꯗꯣ ꯀꯩꯒꯤꯅꯣ ꯐꯨꯕꯤꯗꯣ ꯃꯁꯤꯃꯁꯨ ꯃꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯩꯅꯣ ꯑꯉꯥꯡꯁꯤ ꯇꯧꯕꯤꯔꯤꯁꯤꯕꯣ ꯈꯨꯠꯁꯨ ꯍꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯩꯈꯣꯏꯗ ꯐꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯒꯦ ꯑꯩ ꯅꯨꯄꯤ ꯅꯪꯅꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯒꯦ ꯈꯟꯒꯅꯣ ꯅꯨꯄꯤꯅꯦꯅ ꯃꯆꯤꯟ ꯏꯀꯟ ꯀꯜꯂꯗꯅ ꯑꯩꯒꯤ ꯏꯊꯛꯇꯒꯁꯨ ꯈꯨꯝꯕ ꯁꯥꯔꯤ ꯅꯪ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯃꯇꯨꯡ ꯑꯃꯨꯛ ꯈꯨꯝꯃꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯕꯦꯝꯃ ꯑꯩ ꯕꯦꯝꯃꯧ ꯀꯀꯥ ꯌꯥꯔꯦ 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 ꯐꯝꯃꯣ ꯑꯗꯨꯝ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯈꯟꯅ ꯆꯩꯅꯩꯗ ꯀꯀꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯇꯤꯒꯤ ꯉꯥꯎꯔꯒ ꯂꯥꯛꯂꯒ ꯐꯨꯕ ꯆꯩꯕ ꯉꯥꯛꯇꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯌꯨꯝꯂꯣꯝꯗꯁꯨ ꯄꯥꯎ ꯑꯝꯇꯪꯗꯤ ꯄꯤꯕꯤꯈꯣꯗꯅ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯀꯥ ꯈꯥꯡꯕ ꯌꯥꯕ ꯈꯔꯗꯤ ꯈꯥꯡꯈꯤꯒꯦ ꯀꯀꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯆꯥ ꯅꯠꯇꯦꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯀꯀꯥ ꯈꯜꯂꯨꯔꯒꯅꯦ ꯍꯤꯡꯕꯕꯨ ꯇꯟꯁꯜꯂꯛꯑꯦꯗ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯅꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯔꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤꯀꯣ ꯀꯀꯥ ꯏꯃꯥꯅꯁꯨ ꯇꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯂꯦꯡꯒꯗꯕ ꯅꯨꯄꯤꯅ ꯂꯦꯡꯗ꯭ꯔꯕꯗ ꯅꯨꯄꯥꯅ ꯂꯥꯛ ꯉꯥꯎꯁꯅꯨ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯇꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯉꯥꯎꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯍꯌꯦꯡ ꯅꯆꯥꯅꯨꯄꯤꯅ ꯆꯥꯎꯔꯛꯑꯕ ꯀꯥꯟꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯈꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯠꯅ ꯆꯩꯅꯗꯅ ꯂꯩꯕ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯦ ꯑꯐꯕ ꯑꯣꯏꯗꯕꯅꯤ ꯑꯉꯥꯡꯁꯤ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯕꯣꯔꯗꯤꯡꯗ ꯀꯩꯅꯣ ꯊꯝꯈ꯭ꯔꯣꯗꯅ ꯀꯀꯥ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ ꯃꯥꯁꯦ ꯀꯦꯖꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯔꯦꯡ 1ꯗꯩ 5 ꯐꯥꯎ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯍꯣꯠꯅꯅꯤꯡꯕ ꯃꯇꯝꯗ ꯍꯣꯠꯅꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯍꯣꯠꯅꯅꯤ ꯅꯪꯅ ꯆꯠꯄ ꯁꯪꯗ꯭ꯔꯁꯨꯅꯦ ꯅꯪ ꯀꯀꯥ ꯆꯠꯄꯤꯒꯦ ꯁꯥꯔ ꯂꯣꯀꯦꯁꯟꯗꯤ ꯁꯤꯗꯅꯤ ꯍꯥ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯀꯕꯣꯛꯇꯨꯗꯤ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯂꯩꯕꯥꯛ ꯂꯩ ꯂꯩꯄꯨꯟ ꯀꯕꯣꯛ ꯍꯥꯏꯕ ꯀꯣ ꯅꯪꯅꯦ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯂꯩ ꯂꯩꯄꯨꯟ ꯀꯕꯣꯛꯇꯣ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯅꯪꯅ ꯄꯨꯔꯛꯏꯗꯣ ꯀꯩꯅꯣꯕ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯂꯨꯍꯣꯡꯕꯒ ꯂꯣꯏ ꯇꯣꯛꯁꯅꯤꯀꯣ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯣꯏꯅ ꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯋꯥꯊꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯀꯩꯅꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯈꯨꯖꯟꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯃꯨꯛ ꯑꯥꯂꯦ ꯇꯨ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯄꯥꯕꯨꯡ ꯈꯨꯔꯥꯗꯣꯅ ꯂꯩꯄꯨꯟ ꯀꯕꯣꯛ ꯇꯧꯗꯦ ꯍꯥꯏ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯆꯠꯇꯣꯕꯤ ꯄꯨꯔꯥ ꯊꯨꯅ ꯍꯥꯏꯖꯤꯟꯅꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯑꯒꯦ ꯄꯥꯕꯨꯡ ꯃꯃꯥ ꯑꯝꯇ ꯂꯩꯌꯨꯕ ꯑꯗꯨꯅꯅꯦ ꯑꯩꯒꯤꯁꯨ ꯂꯩꯕꯥꯛ ꯂꯩ ꯂꯩꯄꯨꯟ ꯀꯕꯣꯛꯇꯣ ꯄꯨꯔꯛꯇ꯭ꯔꯗꯤꯅꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯄꯔꯥ ꯅꯪ ꯁꯥꯔ ꯍꯣꯏꯅ ꯀꯔꯤ ꯃꯇꯥꯡꯒꯤ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯆꯟꯅ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯀꯕꯣꯛ ꯄꯣꯔꯛꯇ꯭ꯔꯤꯗꯤ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯦ ꯑꯍꯟꯁꯤꯡꯅ ꯁꯣꯏꯕꯗꯒꯤ ꯊꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝꯁꯤꯗꯒꯤ ꯑꯍꯥꯟꯕ ꯄꯨꯊꯣꯛꯈꯤꯕ ꯂꯩꯄꯨꯟ ꯀꯕꯣꯛꯇꯣ ꯃꯐꯝꯁꯤꯗꯒꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯊꯤꯟꯖꯔꯛꯑꯒꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯆꯥꯇꯣꯝꯕꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤ
ꯄꯥꯕꯨꯡ, ngasai ta khumana kabuk sengi sengde haibaduda. ꯄꯥꯕꯨꯡ ꯌꯥꯔꯦ ꯏꯆꯥ ꯈꯨꯝꯕ ꯂꯥꯛꯏꯗꯅ ꯍꯣꯏ ꯍꯣꯏ ꯑꯆꯧꯕꯤ ꯅꯊꯥꯎ ꯈꯨꯝꯕ ꯂꯥꯛꯏꯅꯦꯍꯦ ꯈꯣꯏ ꯊꯥꯎ ꯂꯥꯛꯏ ꯂꯥꯎ ꯏꯊꯥꯎ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇ ꯃꯅꯨꯡꯗ ꯀꯩꯀꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯩꯁꯦ ꯄꯥꯕꯨꯡ ꯌꯥꯝꯗ꯭ꯔꯦ ꯅꯪ ꯂꯨꯍꯣꯡ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯣ ꯄꯥꯕꯨꯡ ꯇꯧꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯐꯣꯔꯁꯇꯒ ꯂꯩꯁꯜꯂꯨꯔꯦ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯄꯥꯕꯨꯡ ꯌꯥꯝꯗ꯭ꯔꯦ ꯌꯥꯔꯦ ꯌꯥꯝꯃꯉꯩ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯋꯥꯔꯤ ꯀꯩꯀꯩ ꯂꯨꯍꯣꯡꯕ ꯌꯥꯎꯗ꯭ꯔꯒꯁꯨꯅꯦ ꯆꯥꯛꯀꯧꯕꯗꯤ ꯌꯥꯎꯀꯣ ꯑꯗꯨꯗ ꯑꯔꯧꯕ ꯁꯕꯖꯤ ꯅꯪ ꯑꯗꯨ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯗꯕꯅꯤ ꯑꯗꯨꯃꯗꯤ ꯐꯅꯌꯥꯝ ꯆꯤꯜꯂꯁꯨ Ado tamo, yarinkhaydi laknaba tawko. ꯀꯨꯃꯥ ꯄꯥꯕꯨꯡ ꯂꯨꯍꯣꯡꯕ ꯂꯥꯛꯑꯔꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦ ꯄꯥꯏꯁꯜꯂꯨ ꯄꯥꯕꯨꯡ ꯀꯩꯗꯧꯔꯦ ꯁꯤꯗꯤ ꯃꯃꯥꯡꯗ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯋꯥꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯂꯩ ꯂꯩꯄꯨꯟ ꯀꯕꯣꯛꯇꯨ ꯅꯠꯇꯦꯅ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯂꯩꯄꯨꯟ ꯅꯠꯇꯦꯅꯦꯍꯦ ꯁꯤꯗꯤ ꯅꯠꯇꯦ ꯃꯁꯤ ꯀꯣꯟꯅ ꯊꯣꯛꯂꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯍꯥꯏꯒꯨꯝꯕꯗꯅ ꯍꯥꯟꯅꯒꯤꯗꯨ ꯅꯠꯇꯦꯅꯦ ꯁꯤꯗꯤ ꯖꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯄꯥꯕꯨꯡ ꯅꯣꯡꯗꯤ ꯃꯥꯟꯅꯈ꯭ꯔꯦꯗ ꯀꯩꯗꯧꯔꯦ ꯍꯥ ꯖꯦꯅꯤꯅꯤ ꯀꯕꯣꯛ ꯁꯛꯇ ꯑꯁꯤꯒ ꯑꯆꯧꯕꯤ ꯐꯨꯜ ꯕ꯭ꯔꯦꯛ Aduna kabuksi sengi sengde khangnanaba ma kauraga aina Priyo Sakhi Enterprises da lain. ꯁꯥꯏ ꯅꯧꯁꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯛꯁꯤꯜꯂꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯛꯈꯤꯕ ꯂꯩꯄꯨꯟ ꯀꯕꯣꯛꯁꯦ ꯆꯤꯡꯉꯥꯔꯦꯟ ꯇꯦꯖꯄꯨꯔ ꯎꯈ꯭ꯔꯨꯜ ꯔꯣꯗꯇ ꯂꯩꯕ ꯄ꯭ꯔꯤꯌꯣ ꯁꯈꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯄꯨꯊꯣꯛꯄ ꯂꯩꯄꯨꯟ ꯀꯕꯣꯛꯇꯨꯅꯤꯀꯣ ꯃꯈꯣꯏꯒꯤ ꯑꯥꯎꯠꯂꯦꯠꯅ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯍꯣꯜꯁꯦꯂꯔꯁꯤꯡꯗꯒꯤꯁꯨ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ तादा कदम लिंबिरुबनो थबम चटकेन थोलपनी तादा वरबुद यादे वाम खक्ता इबुंगा करी वानोने अई नंग हान तुकाल म चंगुबदा तादगी चानुपी लेबालुगदो दुकान फमनु लेरमी खरा सुवाबा माली मसक सुखर वोले मागी नुपादुजु खरा ngausinaba मालीने मदो एगी इचा वरमोय एगी इचा नुपी लेते तादा उंतंग लखत पिबना चुंगनी खलिदा नुपादुगी हांगतक्ता युम थादोगा बरादुसु लेरा माले अदुगा नुपादुन वोलिबदो कनाना मतेंग पांगबिगनी मागी मोंगदो यंगैद्रेबो तादा अईसु इचागी नुक्सिबदी खंगी अदुबु नुमित्तुगी थोकदोक्तो काव हाइदी यादे तसेंगना नुमित्तो अई याम सौनिंगी अदुबु तादा महा कनासु नते तादने पोक्चबई चानी मागी अवाबदो मतेंग पांगनी इचादो अखांग याम कनबनी माना सुक्वार फावबदा मपाईगी मफमदने लाक्त्रिबसिनी अदुबुदी तादगी चानीदना अमबु ओइरो तादना मपाईदो ओइरबनिना अमुक्तंग उनबिदुना मागी अवाबदो मतेंग पांगनी अईगिसु इमुंग मनुंग हाइबा अमा लैरिबनिना इमुंग मनुंग पुन्ना खन्नदबा यादे चुम्मी तादा अदुबु इमुंगदुगिदी तादना अन्नी तादना हायरगदी इसागी इमोगदो सोइदना यारकनी नुमित्तुगी थोकदोक्तो निंगसिंगनु हाइबा सुक्या यादबा असावबना फव प्रोपंग मोय तादा अदुगिसु मथक्ता तादा चही यामसिलगले अईगी वादीने लेबाक लेदो अमुक्तंग उनरा लखुत हनिंगी मदुना अफब पुनमक ओरकदरा खली तादा अदुदे इम चचरुगी तादा योरो नंगी नाकता फमगने पुकनिंगजे हेक्ता नुंगाइबा अस युमदे हल्लगने वखलजे हेक्ता सौनिंगबा अदुबु नंगी दाव अमदि लेबजान अईगी इमानबन पुगिबा सेलदो ngasi singe सेल हारा निजंग तामोइने इनमदे लोगिबा सेलदो अमता पिथोकिजे कुइरबे काइजरेबा होय पिथोखरो लोरगे दरोगे सेलबु क्यानेबा लिसिंग अहुम हाइबा लिसिंग अहुम से सिन सिंगदोखरोसे खरे हेनबने मदुना नंगी सिजिनना बोइरो अदो तामो असिदि वामता हंगे करी वानो याम लू मालिदा लूबा हाइबु याम लूगरजानी हे याम लूबदि हांकनो हे अस अय होजि याम वारि जानी कोक याम चाइ जानी को हाइरुगना को वाइदा हारकनी वाबा हाइबुने ननमबदो अस इशौ लांगबदा युमदगा अमता हंजनिंद्रब जानी आई अइना तामोइदा लाकपदुदा इशौ लांगी जाला
ꯃꯗꯨꯒꯤꯗꯤ ꯅꯠꯇꯦꯗ ꯅꯪꯅ ꯆꯪꯉꯛꯑꯒ ꯀꯩꯗꯧꯕꯩ ꯂꯥꯡꯗꯣꯏꯕ ꯅꯪꯅ ꯂꯥꯛꯄꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯖꯜꯂꯣ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯃꯤ ꯑꯁꯦꯡꯕꯅꯤ ꯃꯤ ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯃꯔꯝꯁꯦ ꯀꯩꯝ ꯈꯪꯗ꯭ꯔꯤꯕꯅꯤꯀꯣ ꯐꯔꯦꯁꯦ ꯅꯪꯅ ꯍꯥꯏꯅꯤꯗꯣ ꯍꯥꯏꯔꯛꯑꯣꯁꯦ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯂꯧꯔꯀꯥꯟꯗ ꯀꯥꯏꯗ ꯊꯝꯗꯣꯏꯅꯣꯕ ꯔꯦꯟ ꯑꯝꯗ ꯂꯩꯔ ꯂꯣꯏꯒꯗꯧꯔꯒꯦ ꯑꯁ ꯇꯜꯂꯤꯗ ꯑꯩꯗꯤ ꯏꯅꯝꯃꯒ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯍꯦ ꯑꯗꯨꯗꯤ ꯌꯥꯔꯣꯍꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯐꯖꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯩꯅ ꯏꯅꯝꯃꯁꯨ ꯂꯨꯅ ꯇꯧꯅꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯦ ꯃꯗꯨ ꯊꯥꯖꯗꯦ ꯃꯗꯨ ꯌꯥꯗꯧꯕ ꯑꯃꯗꯤ ꯂꯩ ꯃꯥꯁꯦ ꯍꯥꯠꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯊꯟꯇ ꯁꯤꯕꯅꯦ ꯍꯥꯏꯖꯜꯂꯕ ꯑꯁ ꯀꯤꯔꯦꯗ ꯍꯦ ꯐꯥꯒꯤ ꯇꯧꯕꯅꯦꯍꯦ ꯅꯪ ꯁꯤꯃꯥꯕ ꯑꯗꯣ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯊꯤꯜꯂꯛꯎꯀꯣ ꯇꯣꯏꯅ ꯍꯤꯟꯖꯥꯡ ꯊꯤꯜꯂꯛꯄꯁꯦ ꯆꯤꯡꯅꯈꯤꯗꯧ ꯃꯥꯜꯂꯦ ꯂꯥꯛꯑꯔꯣꯏꯒꯦ ꯅꯪꯅ ꯍꯤꯟꯖꯥꯡ ꯊꯤꯜꯂꯛꯄꯗꯨꯅꯤꯅꯦ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯋꯥꯔꯤꯗꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯤ ꯑꯗꯣ ꯍꯣꯔꯦꯟ ꯁꯦꯟ ꯁꯤꯡꯕꯗꯤ ꯂꯥꯛꯎꯀꯣ ꯏꯇꯥꯎ ꯂꯩꯕꯥꯛ ꯂꯩꯅ ꯂꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯆꯪꯉ ꯂꯩꯕꯅꯤ ꯁꯤꯗ ꯑꯗꯨꯗꯤ ꯆꯪꯉ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣꯗꯅ ꯍꯦ ꯑꯩ ꯆꯪꯉꯔꯣꯏ ꯂꯩꯕꯥꯛ ꯂꯩꯅ ꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯎꯔꯣꯏꯗ ꯂꯩꯕꯥꯛ ꯂꯩꯗꯤ ꯗꯨꯀꯥꯟ ꯐꯝꯃꯝꯒꯅꯤꯌꯦ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯅꯪ ꯆꯪꯉꯨꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯒꯦꯕ ꯆꯪꯉꯨꯔꯣ ꯆꯠꯂꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯁ꯭ꯋꯥꯏꯗ ꯉꯥꯛꯇꯪ ꯂꯩꯃꯨꯀꯣ ꯍꯣꯏ, ꯍꯣꯏ. ꯑꯩ ꯆꯪꯉ ꯍꯪꯉꯨꯔꯒꯦ